Hello mayam, channel asibu nungsibiduna subscribe tawbiriba subscriber singbu ahanba maktada ikukna khurumjari. Ngasi aina mayam gidamakta pathoksagadoriba Rashi Phal asi numit khudingi oiba Rashi Phal aduni. February gi tang 5 2025 ki Rashi Phal adu mayamda pathokjarage. Channel asina sang naina video thagalaktabagi damakta waraubiba tawbiganu haina subscriber singda haijari. Ahanbagi Rashi asidi Mes Rashi Mes asi adongi damak yai faraba numit ama oiragani. Afava return pangbagi damak sel lauksing laina sizinau. Amadi hak sel ga mari lainaba asauba samasya ama khakna numit aduda akaiba piba ngamloi. Mathangi Rashi asina Brisa Rashi. Brisa Rashi asi ngasigi oina hak sel gi matangda section biu. Fattaba sinjak singdagi labna layu ngasidi adongi personal amasung professional life animak phajana uba phangne sel gi wafam singdi nahakna section gadabani. Mathangi Rashi asina Mithun Rashi. Mithun Rashi asi ngasigi oina athingba singna nahakpu thingba ngamloi. Nahakki romantic life asi afaba oigani. Professional gi singnaba singna adomda akaiba piroi. Sel thungi wafam sing lady adubu yamna luba oiroi. Mathangi Rashi asina Karkat Rashi. Karkat Rashi asi ngasigi oina yamna nungairaba numit ama oiragani. Nungsinungongi nungsinabagi punsi amasung pothok laiba professional life ama laibagi damak lainabagi damak balance asi mathau tai. Adongi semelon amasung haksel animak positive oirakani. Mathangi Rashi asina Sing Rashi. Sing Rashi asi angakpa kaya ama puraklagani. Personal growth ta miyang thamo adongi damakta positive oiba wakhalon laiba amasung adongi haisingba du thajaba thamba asi maru oigani. Prosperity wise oina handle tau. Mathangi Rashi asina Kaina Rashi. Ngasi asi wakhal waba amasung wakhal waba miyoisingna thallaba oiragani. Ningsingbiu singnaba singna adombu hena mapangal haplagani. Ngasidi adongi personal amasung professional life asi nungaiba phawgani. Haujik phawba sel thungi investment singi wakhal khanbiganu. Mathangi Rashi asina Tula Rashi. Ngasi asi adomna hakselga mari lenaba asauba samasya amata mayok naroi. Maru oiba ahongba singgidamak sem saduna laibiu maramdi khudongchaba kaya adomna ngaiduna laibiu. Maru oiba sel thadradingai mamangda research ta hana miing thambiu. Mathangi Rashi asina Brisak Rashi. Ngasi asi thajaba thamduna thabak punamak mapung phanbiu. Nahakki luhonglaba punsi adu manghan takhan badagi kannaba solution adu mieng thamu amasung problem aduda mieng thamgadabani. Numit asi hakselgi matangda afaba oigani. Mathangi Rashi asina Danu Rashi. Ngasidi khara section na laibagi mathau tai. Nuksibaga mari lenaba samasya punamak kohan bangamgani. Ngasi adongi professional producta hena miyeng sangbiu sel thungi yai fanaba adongi mateng panggani. Mathangi Rashi asina Makar Rashi. Ngasi asi khudongchaba khudimak sizinnabiu. Productive oiba professional life amagidamak stress lauroidabani. Thabakta khwaidagi phaba falsing phanganaba anauba thabaksing lokhatkadabani. Ngasi adongi sel thungi lamda lakhami maibema sangba yai. Mathangi Rashi asina Kumbha Rashi. Ngasi adongbu numit khudingi hakselga mari leinaba apikpa samasya singa awaba piba yai. Sading hengalakpa yai. Ngasi nahakki romantic relationship ta tamthiraba thaudok khara leiramba yai. Office ki pressure hanthagani. Mathangi aroiba Rashi asina Min Rashi. Ngasi adomda nungsiba amasung career-da thajadaba khudongchadaba sing phanglaba yai. Ahongba sing punsida maru oiba thaudang lauri. Anauba mawongda creativity phongdoknaba honagadabani.
ꯑꯍꯣꯡꯕꯁꯤꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯄꯣꯖꯤꯇꯤꯕ ꯑꯣꯏꯅ ꯂꯩꯌꯨ꯫ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯧꯅꯥ ꯍꯥꯞꯆꯔꯤꯕꯅꯤ꯫